Patsoi Kendra ki vote masing thibada lauk tunabagi thawong leikhi amuk hanna thada TBU hain NEITP ki workers sing Imphal West DC da taksin kray. Manipur District Council Teachers Association ki makhada leiba ojali sing taruk rong ki pithok tana leiba tolok namit tara kamangani ki manungda pithok naba taksin laki. Amasung ngasinong alamdai jury lambi de accident thokpada taret suba IRB ki jamandar ama leikhi. Zari do mi busy impact news ni prime time Manipuri news bulletin dai khaidem jentes in huje pungja si faub ki mariba paw sing mayam da pisari taramapan Patsoi Assembly constituency ki vote masing amukhana TVU haina Northeast India Development Party NEIDP Manipur ki maikai dagi DC Imphal West da taksin kray taramatoi suba Manipur Legislative Assembly mikhalda taragamapan Patsoi Assembly constituency ki returning officer na NEIDP candidate ki mayokta achan mira naiba thawong kaya chathaki vote masing thibada su lautuna bagi thawong kaya ama chathaki haina NEIDP na arobu maral sirakli Hiramasida Chenariba Aro Cherak Pio Musung Manipur Lengak na Achumba Wayal Chathabio Haina NEIDP gi Luchingba Sing Yaubong na Tera Dagi Naurem Tong Yoramdai Fauba Miam gi Oiba Khongchat Amasu Chatki Khongchat Adu Imphal West Police ki team Amana Laksin Kibadagi NEIDP gi Vice President Amasung NEIDP candidate Sapam Kunjakishore Atopami Kebana Luchingba team Amana Imphal West DC office da Thomzenki DC office tagi thorak labatung da Tera da Paumi Singa unabama da NEITP ki Vice President Narengbam Bishojit na hai Miam na Pamliba Achumba Puthok Piu hai na Manipur ki Governor Chief Minister Amasung Chief Electoral Officer da su atobumatam da memorandum pishalagani Numit humni gi manung da Imphal West DC da pishin kiba memorandum adu thabak da onthok pirak kani haibagi thazabasu lei haiki Vote masing thiba da arona lautuna ki haibagi chapchaba Documentary evidence su puthokpa ngamgani haina su Vishojit na phongdoki NEIDP gi board Vice President Oibatan Natana Tramathoi Suba Assembly mi khalda NEIDP candidate oikiba S Kunjakishore na phongdorakpada anoba BJP na luchingba government asina injustice ki mayokta laiduna achumba puthoknaba hotnarakani haibagi thazaba su thamlakli 1 to 3 yamna chronological order mada with time duration se yamna almost similarity mada la akanda 4 and 5 se huge gap ne ani du gi marakta yam chauna khena bale manung du kari tawri ge haiba se asun sina dum ta abani tawada bu ain gi thong dadi kari taw ya ge haiba se masi khaktang mayam gi public ki mandate pressure mayam sing sina pirak pa masi gi keno mayam sing sina yengo ka da ngasi de ekoi da evidence mayam am pange ekoi ngasi mak provide taw jagani video su lai re ekoi audio su lai re chap chap action ro gi mathakta amadi ma gi Kutang da Saliva official sing to gi Matak the Chap action local Piduna Amadi Ekoiki 19 Paso Assembly constituency as a recount of you have seen Akoki Chap ultimatum. Port Kabashi, Port Pobashi Takati the Sule, Aduga, Mapamatam the Sule. Port Amakatang Helakaba, I couldn't think as a Rakpada, and he Katang Helakaba, I'm telling you. I died a case of crisis like it. I want again and the Romars in the port Akui Maitio Wakuki Kendra, my arm lady. I died a Moikasu, Shigi, Kugi. Koi kari hani pin up chipong dikter why akoi notice in that development party ki paso ki AC se kari pin up leri no madugi ni question duni madugi answer na koi na ngasi unmi khari ni koi na pihan ba pa mi se Manipur Legislative Assembly Hills Area Committee ki member ama oiba ti Thangzalam Haukipu yetnaba amata laitana Hills Area Committee ki chairman khalle haina Manipur Legislative Assembly ki secretary na thadorokpa cherolamana khangalakle All Manipur District Council Teachers Association ki makhada leiriba ozalishing tarukrongi ngasi fauba pithoktana leiriba tolopki senfam namit taraga mangani faubgi manungda pithoktrabadi makhal kya gi khongjang changsilagani haina Manipur laingak da jaksel warol thamlakli Manipur Press Club ta Paumi Singh unabada association asigi general secretary Letko Hauvumna haikibada mamang chahi gi September thadagi ngasi fauba tha nipan gi tolop pithoktana lakli oza singbu employee ama oina seasonarga pifam thokpo tolop pithoktaba haibasi hakmali hairi amaromda district council gi upgrade tawkiba school nimfu gi oza lishing amarom ngasi fauba watuna leiri hairiba khudongchaba sing asi Manipur lengang na thu matamda khudongchada sing asi Manipur lengang na thu matamda menkhat piyo haiki
primary teachers entry scale 9,300 to 20,800 C. Pangani haina gazette thokrabni. Teachers under education age. Moina di pange. Adubu madu ekoi district council da supiu. Maramdi ekoi responsibility same ni. Aduga ekoi duty susapmanay. Tolop da amana wangba amana nembasi. Ekoi da government da ill treatment pibasi. Ekoi yaning de. Prime Minister Narendra Modi na Manipur da laktuna Kautruk ta sagadoriba National Sports University SC ki urep uyung tamlagani hauzik chathariba Parliament ki session loiraba matung Prime Minister na Sports University SC urep uyung tamgadabani haina Chief Minister Nongthongbam Biren na DD News ka unaba amada phongdorkibani Chief Minister na mamangi Congress government na Paktaknana Tabak Laukibadu Adubusu Independent Body Amana Tigat Halagani Haiki Amromda Highway Ngaknaba IRB Battalion Mari Amasu Tambada Union Home Minister na Ayaba Piraklehan Gerald Badakanglakli. Ngasino ngalamday pung amarom tarakpa duwaida ziri lambida thokiba laibak tiba gari accident gi thaudok amada taret suba IRB gi jamandar ama laikidre thaudok adu taret suba IRB gi 407 Tata truck da ziri da ration lauba chatluraga Oinam long da labor taret suba IRB gi kaimai post tamna lakpagi lambi da labor nungba police station gi manung chan na labor nungkaw area da thokibani press nam phangba paw gi matung ina laikhidraba taret suba IRB gi jamandar atugi maming pol kawi Sanapati district tagi ni hairi loina 407 Tata truck adubu thorokhiba driver hauzik aruba fibam da laikatnari Party की चना कांगलोन थुगाइबगी दमक BJP लिलोंग मंडल की Y अंताज खान पार्टी स्थिति की चही तरुक तांथोकले हाइना BJP मणिपुर की प्रेसिडेंट KSH भवानंदन थादरोक चेरोल मदा खंगलकली भारतीय जनता पार्टी मणिपुर प्रदेश की कुंट्रागा तरेत सुबह मपोकुमोन थौरम पार्टी की निदाइपा चुटेक्ता लेबा पार्टी ऑफिस ता पांथोकरे पार्टी की OBC मोर्चा न सिंधुना पांथोकिबा थौरम अदुगी मनुंग चन्ना बाबा साहेब भीमराव अंबेडकर की कुमोन सु पांथोकी पार्टी की डॉक्टर श्यामा प्रसाद मुखर्जी हॉलदा पांथोकिबा थौरम अदुदा पार्टी की प्रेसिडेंट भवानंद याउना अतै फमपाइबा सिंह अमसुंग मियोय कयाना सरुक याखिबा सिंहना पार्टी की मणिपुरदा हौदोकलंबा लैखिद्रबा सिंह अमसुंग अंबेडकर की मिटमदा लैकतुन इकाई खुनबोटकी इकोनॉमिक डेवलपमेंट प्रोग्राम हाइसिना प्रोग्राम दुगी मनुंग नि सिगी मनुंग दा खोइना ये लोइबगुम्बा एम्ब्रॉयडरी की लोन बगी अदगी इरिगेशन पंप सेटना लौ उब मीदे इसिंग सिंगनब कोनबा लाइतब मीगसु खलगा दुम तौजै उ सुब मीगसु कारपेंटरी की पोचे दुम पिजै अदु nga योपगी अदुगा मना मसिंग थाबगी अदुगा सुंग प्रोग्राम मयाम तौजै प्रोग्राम सिंग असि भारत सरकार की अमसुंग मणिपुर सरकार की गाइडलाइंस की मतुंगिना सही अमगी फैमिली इनकम दा बिलो द डबल द पॉवर्टी लाइन दना रुपा लिसिंग कुनिथोय की दगी हेदब मी इमुंग दुना थागदबनी हाय मसि याम सेंगना हायबदी रुपा लिसिंग कुनिथोय जे हौजेक्तदी मसि पालमदन नुंगाइत्रबो बाफमनी Manipur State Sumang Lila Council na sinduna taraga taruklak suba Sumang Lila numit ngasi pangthokre chahi asigi oina Iboyama Award Kairao Rajenda kusinakre award asida Shell Gimana Shawl ama amadi citation ama yauri award asi ngasi Palace Compound leiba Sumang Lila Sanglenda pangthokiba thoram aduga mari leinana Education Minister Thokchom Radheshyam na kusinakibani ngasi gi thoram aduga mari leinana Education Minister Thokchom Radheshyam na Sumang Lila na lamdamasigi miyambu hiram kaya da lamjingli adubu laibak thiba amuna Sumang Lila na piriba maru iba pautak sing miyam na lauksin bangamdre haina Education Minister sina makataki nakalamuramda Manipur State Sumang Lila Council na chahi khudingi oina Sumang Lila numit palan tawduna art form asibu yokhatnaba hotnaba amadi matamatamgi oina ahal oiraba artist kayabu pukning thogatpa oina khudol tamliba asida apenba phongdoki ngasigi thoramadu saruk yakiba Manipur State Sumang Lila Council gi advisor moirang them narana state asida leiriba furup sing asibu amatta oina punsinduna thamba ngambagi pangal leiriba Sumang Lila art form asida state government na ahenba mityeng changba matam oire haina phongdoki ngasigi thoramadu mari leina ing kumjali sing ani ga taraga manga taraga taruk Sumang Lila Fellowship Award sana leibak pauche gi surjit maibamda kusinaki loinana ing kumjali sing ani ga taraga manga taraga taruk ki Sumang Lila Fellowship Award fangadoriba thaudang pauche gi herozit nongmai themda achamba khudol piduna ikai khumnaki nakalamuramda Manipur Sumang Lila ki matam kayadagi sympathizer oiriba Minister Thokchom Radheshyam amadi Manipur State Sumang Lila Council Academic Subcommittee gi Chairman Padmasri Warepan Nababu achamba khudol tamduna ikai khumnaki Sumang Lila numit ki maru oiba thoram ama oina art form asigi ahal oiraba artist singda achamba khudol tamba
cultural program utpa amadi chahi asigi sumang lila festival the best production mana fangkraba Iramdam Manipur Artists Association gi yening tha ama utki Sumang lela se yam important oiba medium amani medium mai de akoi gi pau phauna na ba samaj da akoi mipung kuding makta pining iba message kuding mak tongan man lawning iba mawong lawbo ya ba mang lela na akoi samaj da asauba ahong ba ma positive oiba aphaba mai ke da ahong ma porok da yam sauna thodang yam lawri aduna tungna su siguma thodang lawbo ngambo oiduna Manipur gi hauri ba naharol sing kaya da aphaba aduma samaj sama aphaba environment nama Angan bidana apaba Manipur mo ohin mada mating pango oirasanu haina aina iswar gi mafamda kurumjari Manipur Sahitya Parishad Assam gi mihut kangbu amana Manipur da laktuna Chief Minister Nongthombam Biren ga unakre Parishad asigi President Dr. Karam Ibungo Halna Chief Minister da khudol tamduna ikai khumna basu utki haina cherolamada kangalakli Yum sanabagi damak nupi oibi singi mingda lamgi maming onbada sel tinghalaroi haina laukthokkiba asina yum kai ningthine saba ngamjadriba lairba miyamna yum sanaba hotnabada chawnu khudong chahalagani haina Panthoibi Housing Finance Company Limited ke chairman amadi managing director oiriba TH Hemona phongdokre ngasi uripokta leiba Panthoibi Housing Finance Company Limited ke office ta pawmi singa unaba amada company ke chairman TS Hemona haikibada lamyonba amadi macha masu singi mamingda onsinbada land value da yenglaga lupa lishing taraga manga lishing kun amadi ayamba senfam kaya lauramba aduna shell puthokpa ngamjadaba miyamna awaba kaya mayokna duna lakhibani loinana sell deed amadi give deed ta shell yamna laubana housing for all by 2022 ge subsidy yauraba housing loan asigi khudong chaba sing asi Manipur da mioi chama da mioi tararom khaktamak khudong chaba asi fangli haiki nakalamromda Manipur da leiriba Lairaba miyamna makhoigi macha masu sing mahima sing tamhannaba hotnabada chawna awaba mayoknariba asi koknaba government ki school sing asi upgrade tawba mathau tare masida ruling amadi opposition gi khetnaba thidana thabok paikhat piu Panthoibi Housing Finance Company Limited so financial institute ama oina lawba yaba thodang lawgani haiki Title deed amakak dakale title deed sida koi puna mana khange sale deed haiba mane gift deed haiba mane gift deed ki registration ji wang khrabani na khudong cha da mayam thenare scheme ji paikha sarpa kanda adon scheme ji phajaba mo itaraga su ngasai gi household sing sina family sing sina lupa lising tranga kun ku haiba amount a chobu puthoga masigi loan se apply to bagi awaba leire housing for all scheme siga mai leina na nupi gi mingda lam onbada sen tinglaroi hana Si waragadi aikoi iramdam sida leiriba kacha house makhai se to convert into paka houses obedudi masida adukimatic lairani with a strong collective responsibility aikoi dol gi khena loina thamgraga lamna thamgraga number 1 top priority se actually ekona government schools se number 1 upgrade to umkhama tari More Hospital da Doctor amadi khujukulai matik chana laitabadagi hospital da layengba lakpasing awaba mayoknare mafamadagi miyamna toina Wakalakpadagi Cookie Student Organization More na yengsinba chatlubada awat apasing adu thengnarakhribani Mahiroi lubasina yengsinba chatlubada specialist doctor laitabadagi operation theater da lairiba khujukulai sing kotlingkaba thengnarakhi Englishing aniga taraga tarukta famung chama laiba hospital olagani haina laukthokrabasu famung humfu khak laiba thengnarakhi hairi Mahiroi lubasigi education secretary Lalboina matam kharagi mamangdagi x-ray amadi ultrasound machine sing yakhidre haiba medical director na khangan khraba fawba sindokpagi thabak amata paikhatlamde hairakli loinana ishing leitabana ana lying da sizinaba khujukulai sing chamna hotnabada awaba mayoknari masigi mathakta anaba sing package drinking water leiraga sizinare haina phongdoroki Atuba matamda hiramasiki matangda Manipur government na mityeng changdrabadi akanba khongjang changsilagani haidi Dentist di instrument lay adiga no doctor ultrasound si laite trainer doctor si laite trained doctor si laite blood bank si room lay storage si laite food testing lab si function taude operation theater su working taude maram di specialist doctor su amasi laite bagi assisi function taude mani More hospital gi quarter su yam wali fencing su laite oduga huji main problem di water ne Manipur government na jingsing biba tadradi khoi more case so civil society organization makhaina khoi agitation yam chawna tawni Hindu lining chatpa singi charak puja sajibu cheraubana lakpada Lok Janashakti Party Manipur State Unit na yaifa pausal pirakli loinana
Manipur Pradesh Congress Committee ki chairol amana chairauba Good Friday amadi Easter Sunday na lakpada su Manipur miyam da yaifa pausel pirakli. Matang sois da break am logzge Manipur am de malengi tongan ba I pausing galuna na koi break tigam tun hanjar ke impact news meeting ta dum review. Breaking batung da mayam bo mukana taram nokchari hauze bulletin asaki makata ba pausing mayam da pizari. District Administration Thawal na sinduna khangabok ta laiba Basu ground da nongmagi oiba Digidhan Mela pangthokre Department of Electronics and Information Government of Manipur ga khusam naduna digital payment amasung cashless transaction gi khutang da port laiba yonba tawbugi thabak miyam da pak sanna khangannabagi pandam da thoram asi pangthokibani thoramadu da saruk yakiba Education Minister T.S. Radheshyam na hai India government na black money thingnaba lokhatpa amadi pot chai laibada miyamna sel puthok pusin tawbada khudong chadaba thengnariba kaya koknaba paikalakpa thawrang asibu mipum khudingmakna khangjinba mathau tai haina phongdoki Legal Awareness Program among asi Kairak Sifai Tangjeng da Leiba Tangjeng Ningthau Flower School da pangthokre Manipur State Legal Services Authority gi lamjing makada District Legal Service Authority Thawbal amasung Integrated Progressive Rural Development Organization ga khusamnaduna thawram asi pangthokibani awareness program adu da resource person oina saruk yakiba Advocate KH Arun Joina Right to Education gi matang da wangangki loinana Advocate KH Indramani na Domestic Violence amasung Right to Information ek ki matang da miyam da sugai na kanganki. Kamaikai Light Vehicle Passenger Association gi oipa mifam amang asi Kakching Supermarket ta pangthokre loina mifam aduna Kakching Lamkhai dagi wabugai fawbugi fibam Chadraba Lambi asi Sembinaba amadi Kakching Supermarket ta toilet matik chana thambinaba mari leinaba authority singi pukning chingsilakli Karigumba lakliba April kun fawbugi manungda thabak paikhat piraktrabadi Kakching district ta akanba khongjang changsilagani haina association asgi cherolamana khanglakli Khundrapam Assembly Constituency mari Cycle Assembly Constituency gi manung da leiriba Khunja Singh yauna lup kaya gi oiba mifam ama thasigi anida pangthoktuna Peace and Development Coordinating Committee kauba lup ama semkre hairiba lup asina Assembly Constituency sigi yumlei kaidai gi thak wangkhat hanba handloom handicraft agriculture horticulture na chingba lam singda akhanaba mityeng changduna nungsi chanaba puraknaba pandamda semkhibani haina committee sigi advisor athang wifi na ngasi nungtil Manipur Press Club ta paumi singa unabam da photokhi loinana mioi taret na saba advisory board amadi mioi taraga taret na saba committee sigi executive body amasu semkhre hairi chingmi tammi ani nungsinana sanana leiminaba khanna chainadaba Ekoi Manipur bakanba chawkhat thorang si chingtam animak asi thong manana chawkhat minaba chingmi tammi animaki kendra animaki MLA leiragasu moinina menbangam daba aduga marak maya de leiriba sing adu ekoina kharda usu koina mensilaga leiriba jati ani asi tampang amadi ching ani sibo nungsi chinada sanana ekoi ipai pu haktakta leiminaramba adugi mongda amu hanjelak nungsinaba Haiba asi wafam masida ekoina hariba sangsana si ekoi lingkhatjabani Wangkai Assembly Constituency gi MLA Okram Henry gi biteng makada Social Welfare Department apiba All Age Pension ngase Assembly Constituency gi manung chana leiba nongmaibung da yanthokre National Social Assistance Program NSAP Indira Gandhi National All Age Pension Scheme IGNOAPS hairiba scheme asigi makada chahi humphudagina humphutaraga mapan fawgi manungda leiba ahal singda angangba machugi card piduna tha amada lupa chani yeli amadi chahi marfugi mathakta leiba ahal singda asangba machugi card piduna tha amada lupa chamanga yeli ngasigi thoramadu da card angangba paiba ahal chamapan ga taraga nipan amadi card asangba paiba ahal chamaga nifuga manga da pension gi senfam singadu yentokhi Koi kendra seda imai bel khangdaba mayam singsu thamanga truk phangdri na sudum khanba sudum magyauri haitare thamanga sina kari gumba chumamagana phare chumamdragadi koi mai lena bo authority singda hangaga kari na awara pa do koina semtok piba ya bana semtok pirani asoibana kai no
awatpana kai na menkhanna ba khoi tawjabani sangnai piba ngamdabsidi masidi government gi makha amuk pon gani masida awara pase kana gumba hanaman khara sudum yawi all age pension phangbadi yare bunga phanghandri se kari gi nona dum takpasu yawe aduguma mayam da khoi yam thuna mateng pangaga kitang irregularity leibjing je kitang yam thuna regularize tongna ba khoi su masidu sen gani. All Manipur Hills and Valley Student Organization AMH VSO gi Foundation Day gi thoram lakliba mi taragumdoi da pangthoklagani haina cherol amada khangalakli. Imphal East ki Khetrigao Kaikhu maning laikai da leiba Kairao Khergao Primary School ki headmaster oriba Muhammad Safat Ahmad pu mayai ka ba chinjak yonba thinglui haibigi maral da mioi kharana furambagi thawongbu Manipuri Student Federation MSF na akan bamong da condemn tarokli MSF ki mayai loisang da pongmi singa unaba mada mahiroi lobasigi vice president oina Prem Sagar na haikibada afaba khunai amagi damak mahiroi puthokliba oza amabu tamthina phuramba haibasi wakal yaudabagi thawongni thawdosi da chenari ba Muhammad Hero Muhammad Akas amadi makhoiga loinari ba mioi sing numit nini gi manung da MSF ki mayai loisang da laktuna wakal taminagadabani haiki. Khergao Primary School gi oja headmaster oibo oja amabu asi staff ki room da asagi kaikhu maning lekai dagi tim mamana laga smaina ko gi oja staff room da changhilaga khut tharamba asi asai MSF ki site dagi masi yaninde nisa yon basing da thingjen khojan ba tawrubadagi nisa yoliba singa duna haura kan da asai oja da maina khut thabai basi masi ko gi MSF na yam condemn tawjai. Amaramda Kaikhu Makha Laikai da Haukibe April Taraga Humdoida Hero Koba Mioi Amaga Laikai Adumaki Khergao Primary Madrasa da Oja Oiba Safat Ahmad Koba Mioi Amaga Khana Chainabagi Thogdok Thokibagi Matang da Mahiroi Loop Organization MSF na Oza Phuba Singh Hakchin Lawi Hairakliba Adu Nakal Amakaki Pau Taraga Haibani Haina Khergao Mamang Laikai Muslim Chanura Development Organization na Singtorokli Ngasi Manipur Press Club ta Paumi Singa Unabama da Organization asige Secretary Thoibi Sanana Haikibada Haukibe April Nipan da Hirogi Machanupa na Port Labor Chatpada Sapat Ahmad na Mioi Kharaga Loktunarga Machanupa bu Nisa Chaba Yonba Tawi Haiduna Furakibaga Loinana Hirogi Loinabi Ibemna Kamdoklubada Mahapusu Furakibani Haiki Loinana April Taraga Mathoida Lambida Tengnabadagi Hero Amadi Mahaki Loinabi Ibemna April Nipan gi Thogdok adugi matang da Hanglubadagi Khana Chainaba Tholakibani Hairi Thogdok sida ai isamaki aigi isa yawi maksi marubi loiraga sanat launabagi damakta laaga yumda suti leibani mana laikai gi karino karano khangda bida thoaga lepubadagi laibak thiba thogdok tu da nangkhibani angangsi ngasi dagi na sahi 13 gi mamangda thokiba thogdok si mana pallaga mafamdu da haibada mari suklai leinadana mana hairakwa wafamdo aina mangonda yamna lana lawi hariba angang singsi siriba matanga maga mari leinai na aigi wakhanda sab chana thajaba thami aduna mari leinaba authority na mage mathakte action lobiu Hauze ngasinомagi sanabagi pau pizari Kunkani Thoi Suba Seniors Women's National Football Championship me Tragamanga dagi Punjab ki Fakwara da pangthoklagani hairi championship asida saru yarubagi damak trial cum coaching ama Kumalampak Artificial Turf Ground da thasigi taraga taruk dagi pangthokadari trial cum coaching camp asida Manipur gi tongan ba football club singdagi goalkeeper manga defender tara midfielder nipan amadi striker nipan na saru yargani haina All Manipur Football Association gi General Secretary na thadrokpa cherolamada khaglakli VSAI Thangmaiban Ahanba TH Birachandra Veteran Invitation Football Tournament ki final Chankre TH Birachandra Singh Football Academy na Sinduna Tabung Khokta Laiba Academy ki sanabung dangasi sanake ba tournament ki Ahanba semi final da VSAI Thangmaiban na IVFA Churcha Kanchipur bu yamna lakchana panzal Marisino da Maitibu Piki Hayeng Chathariba Football Tournament ki Anishubaf semi final da FC Imphal amadi VB Farm Anina Lamba Tangargani Ahanba Paradise Union's Pungdongbam Pupu Cup under 17th 9-a-side football tournament YSF Kairang Mai Pakre Pupu Pungdongbam na Sinduna Lamlai High School Pungdongbam gi sanabungda ngasi sanake ba tournament sigi Ahanba league match amada YSF Kairang na second MRFC Khabai Shoibu Panjal ahum amada maitipa piki chathariba tournament sigi ngasi sanake ba ani shubal league tana GSC
Yumnam Kunau amadi YLL Kundrakpam anina match asigi apiba matamda panjel ahum chanaduna match asi draw oiki chathariba football tournament asida team kunma thoina group mari thokna khaidoktuna chathariba tournament asigi hayeng sanariba league match ani sanragani WTNC headlines samhana mayam thamjagai Pathoi Kendra gi vote masing thibada lautuna gi thawong laiki amuk khanna thibiu haina NEIGP gi workers sing Imphal West DC da taksin kre All Manipur District Council Teachers Association gi makhada leiba ojali sing taruk rongi pitokna leiba tolop namitra ga mangani gi manungda pitokna ba taksin lapri Masong ngasinong alamdai jiri lambi de accident thokpada taret suba IRB gi jamandar ama laiki